ꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯁꯨ ꯅꯠꯇꯕ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇꯨꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯨ ꯅꯠꯇꯕ ꯑꯃꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃꯗ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯥꯞꯂꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ MLA ꯑꯣꯏꯔꯤꯕ ꯍꯩꯔꯣꯛꯀꯤ MLAꯗ ꯑꯗꯒꯤ ꯑꯃꯨꯛ ꯕꯔꯤꯁ ꯁꯔꯃꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯁꯤ ꯑꯩ ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯦ ꯃꯁꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥꯅ ꯈꯪꯅ ꯁꯦꯡꯗꯣꯛꯆꯒꯗꯕꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯇꯤꯛ ꯆꯥꯕ ꯑꯩ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯗꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ मधु मसाना खंग सिंदोक्चगदबनी मसीदा लान की मरमदा ओइद पादा आई फैक अकाउंट अमदा आई सा करीमा मरम करीमा खंगदना हाबलिबसी अथुबदे सिंदु हाइबो वफम थमजरी आई हाइरो की MLA अमदा आइना मागी मरमदा हाइगिबसु लैदे मियामना याद थगलिबे MLA मदा आइगुम सिंगनबा मरम चाते अदगी बरि शर्मा मा मियामगे दुकुंबा अदुकुंबा मिसगमनी मा बोइना सिंगनबगी दरखार लैते मा बोइना सिंगनबसु लैते अदगी मो लैरिबा आइगी अकाउंट सिदा असुमाइना आइगी जथीनबो होनरिबसिंग मसी याम लाइबक थीबनी मरम अदुना आई सिगुंबा आई साना करीम खंगदना आइगी अकाउंट दा सुमाइ तौजे आई मणिपुर दा लैबा आइदी कनागोमत आइगी जेंगनब लैते आई जेंगनब त लैते बरि शर्मा आइगी जेंगनब सुनते अदुगा लैरिबा हाइरोक MLA जो आइगी जेंगनब नते अदगी लैरिबा आइदी सुमकी मणिपुर की चीफ मिनिस्टर बिरेन दा नांगबदी मणिपुर मिसम मियामी पुंसी लंथुम ngakpangam सरकार की दायित्व लौबु ngamtaba sok sanaba lan नुमित मरीनी मंगानी लांजी चथरकपदा था फजिलकपदा चही फजिलकपदा हन्न जेंगलक्तबा असिगुंबा दायित्व जवाब दायित्व लौबु ngamtaba सरकारना मिसम मियामगी सिपाही पुलिस ने तौगदबा थबक तौहंद्रे अदगी अदुगा खुन ngakpasinga अदगी गुंधा फुदासिंगा नोमै पाहलगा असिगुंबा लेपाक्सिगी होरिबा नहासिबु लान लमजिंबा दुकुंबा लेपाक्सिगी लीडर सारिबा मियोइदुगी मरमदा मसागी अदुकुंबा सोइबुदु चुमथोंगाइ हाइवाने आइना माबु हाके तोपके हालबि बेलुजु लैते आइना अदुगी वखन खनबसु लैते मरमदना आई जेंगनब कनाम लैते हुजिसु चीफ मिनिस्टर ओइद्रम मतमदा माइ पावर लैत्रगांदोजी मा आई जेंगनबति मा आई मरुमनि अदु माना सासोल हैदबनिना मियामि पुंसी कन्नबिदमता आइदि सासोल लानबदुगी दमता सुमथोकनबिदमता माबु फम थादोगाइने केनो तोमर चावर फम पाइब ngamद्रगदि आई पाइगेमे मियामि शक्ति कैनो दु उत्पि गैवाने हाइबु वफम थमजरी हुजि मियामना भाइरल ओरिबा हाइबा आई हुजि मियामना भाइरल ओरिबा हाइबा आइगी फेक अकाउंट से आइगी इसागे अकाउंट नथि मसी आई करीमा आइगे मरी लेते आई करीमा खंदे हाइबा वफम थमजरी सिगी फेक अकाउंट सी कनागुमना थेंगबिरसो कनागुमना खंगलगसो मसी बुथोकपिदुना मियाम मांगदा मसी मतिक चाबा सेरा पिमिनि चाइबु वफम थमजरी ngasi je yam nuai taba kenoma ngarang dang pung koigi 13 makhai baro adai dagi koi kaigumba khara koigi mingoina panjaruda koigi handak MP election da su candidate oina thobi hiba kaka tom sanagi account ama magi photo na chingba hapaga account ama hapaga photo hapaga ma sembai tare ikui driba tha mani pharba magi account do tha phadri boy male adugi account do semaga koigi yamna hazataba wahi wata amadi aidana tana tai mayam iraga amadi ijat sokya ba migi ijat sokya ba amadi live ta yamna risk leiba wahi wata senaraga usit thoidana amadi mimangda panba yaba yadaba mayam ama iraga koi ketare thagalakpa thengnaje ado mado
ꯑꯩ ꯉꯔꯥꯡꯐꯥꯎꯗꯤ ꯀꯩꯁꯨ ꯀꯜꯂꯝꯗꯦ ꯃꯁꯦ ꯑꯗꯩ ꯑꯃꯅ ꯌꯨꯠ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ꯭ꯔꯥ ꯑꯃꯅ ꯊꯥꯒꯠꯂꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ MP ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯂꯦꯞꯄꯤꯈꯤꯕ ꯍꯩꯔꯣꯛꯇꯒꯤ ꯀꯀꯥ ꯇꯣꯝꯇꯣꯝ ꯁꯅꯥꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯒ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯁꯦꯟꯁꯤ ꯑꯃꯒ ꯑꯃꯒ ꯈꯟꯅꯍꯟꯅꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯉꯥꯏꯅꯗꯅꯕ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯗ꯭ꯔꯒꯁꯨ ꯀꯅꯥ ꯀꯅꯥꯅ ꯇꯧꯕꯅꯣꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯀꯅꯥ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯁꯀ ꯀꯩ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕꯁꯦ ꯕꯤꯅꯥꯁ ꯀꯥꯂꯦ ꯕꯤꯄꯔꯇ ꯕꯨद्धꯤ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯁꯦ ꯃꯤꯁꯦ ꯉꯥꯎꯔꯛꯑꯦꯕ ꯉꯥꯎꯔꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯇꯧꯐꯝ ꯈꯪꯉꯛꯇꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯥꯋꯔ ꯃꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯄꯥꯋꯔꯗꯨ ꯂꯧꯊꯣꯛꯈꯤꯕ ꯑꯗꯒꯤ ꯂꯝꯕꯤ ꯆꯠꯄꯗ ꯑꯆꯧ ꯑꯁꯥꯡ ꯁꯤꯐꯥꯏꯁꯤꯡꯅ ꯃꯥꯕꯨ ꯔꯤꯒꯥꯔꯠ ꯇꯧꯔꯝꯕ ꯑꯃꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯔꯝꯕ ꯑꯗꯨ ꯇꯧꯔꯛꯇꯕ ꯑꯗꯒꯤ ꯃꯥ ꯆꯠꯄꯗ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯅꯁꯜꯂꯛꯇꯕ ꯒꯥꯔꯤ 10 ꯆꯠꯂꯝꯕꯗꯨ ꯒꯥꯔꯤ 3 ꯑꯣꯏꯁꯜꯂꯛꯄꯒꯨꯝꯕ ꯂꯩꯌꯦ ꯃꯤꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯗꯨꯅ ꯃꯤꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯉꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯉꯥꯎꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯉꯁꯥꯏ ꯐꯣꯟ ꯑꯃ ꯇꯧꯔꯒ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯇꯧꯕꯤꯔꯛꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯔꯛꯄꯗꯒꯤ ꯃꯥꯁꯤ ꯉꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯉꯥꯎꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯥꯊꯤꯅ ꯉꯥꯎꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯃꯁꯨ ꯑꯉꯥꯡꯁꯤꯡꯅ ꯉꯥꯡꯕꯒꯁꯦ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯕꯤ ꯑꯗꯒꯤ ꯃꯁꯥꯁꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯈꯨꯠꯀ ꯊꯦꯛꯑꯒꯀꯣ ꯑꯩꯒꯤ ꯃꯤ ꯀꯌꯥ ꯂꯩꯔꯤ ꯀꯥꯏꯅ ꯄꯪꯆꯠ ꯆꯠꯄ ꯑꯗꯒꯤ ꯍꯦꯛ ꯌꯦꯡꯉꯨꯒ ꯑꯝꯇ ꯂꯩꯇꯕ ꯑꯗꯩ ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯝꯕ ꯉꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯁꯤ ꯀꯩꯅꯣꯅꯦ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯥꯎꯔꯝꯕꯗꯒꯤ ꯈꯪꯄꯤꯛ ꯄꯤꯛꯊꯈꯤꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯃꯤꯁꯦ ꯉꯥꯎꯅꯩꯌꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯗꯨꯝ ꯉꯥꯎꯅꯩꯌꯦꯕ ꯌꯥꯝ ꯆꯥꯎꯔꯝꯕꯗꯒꯤ ꯈꯪꯄꯤꯛ ꯄꯤꯛꯊꯈꯤꯕꯁꯦ ꯑꯗꯨ ꯑꯗꯨꯝ ꯉꯥꯎꯅꯕꯅꯦ खरा गावगिनी चही अनीगुम्बदी गावगिनी अदई मोइसे कदौरकेदा ngसाइगी पावर दो पाइरमगा फंगक्त्रमिना कदौगेदा मीना पाइगिबा अदई मीनागा चावखलकपा खोलकपसि उरगा कदौगेदा मथवाइजे पोपो पंचाक चाकपा पोपो चाकपा अदा अखोई चाकला मीना कदौगेदा मासे मखुत लेंनिंगेबा हाइदि कदौगे पेनदबा नुआइतबा म्यामने हेंजलामिन मा मखुत लेंनिंगेबा लेंनिंगामिना कदौगेदा मागिदे लेबा मीसिंगसे माने इंजलगा हाइदि लाना कनो तौरगा अखोई केतारे खननबा अमदी अखोई मैते मचासिंगसे फुनहनबा पुनसनदना लेरिबा यूनिटी ओइन लेरि पोसे थुगाइनबा अदगी यूनिटी जे केतारे नापाक तानहननबा पोसेमा इतततना सिल्लेबा अदो सिनबसिदा हंदक्सिसु केतारे ngarangsisu aigi pali tabo oibjani ngarangse mase tawudi mangha kaida uramgani aibati keno tawbodo ado masi aina chalise handak siroi chalui ai siroi chapaduda akoigi tangkul gi ichinenau sing nungsijaraba tangkul gi ichinau sing ai hana dagi su tangkul ga dum mari fanai maramdi aina youth president oiringai matam tangkul gi leibiriba youth sing mayamna aibu yam thajabiba yam nungsibiba main tawdana aina tawjaramba kharaduda penbidana aibu ketare nungsividana lengyan phi makak yan bi engonda haidi stage da kaukhalaga adu gi photo ga du ketare editing ni adu ni gaina akoi pangau to wai tare adu kari bu kana ge adu tawraga aibadi tawbadi paisa do mayam ama tanjan gre aibadi acho sa thaba hamna ba khona na ba mayam dudi paisa di paigai leiramina paisa do ka do paisa leiraga su shakti di leiba yarakta banina ngasai gi power du di paisa mane am leiri yarakta banina paisa du na mu ka do ge haba tamda angang cham jari ba paisa gi darka oi ba sing youth sing do phajalaga masai da mobile amam leiraga natraga any moi gi khoi gi war room gaina leiye media war room gaina tokhaina ka leiye khoi gi keno sigi war room si da angang myam si mobile ka pahelaga ka do ge da
ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯂꯥꯟꯅ ꯁꯟꯗꯣꯛꯅꯅꯕ ꯈꯣꯠꯅꯅꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯋꯥꯔ ꯔꯨꯝ ꯃꯦꯗꯤꯌꯥ ꯋꯥꯔ ꯔꯨꯝ ꯍꯩꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯄꯥ ꯑꯃꯅ ꯁꯦꯟꯅꯩ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯗꯤꯜ ꯇꯧꯍꯜꯂꯦ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯇꯣꯂꯣꯞ ꯇꯣꯈꯥꯏꯅ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯔꯤꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯥꯅꯤꯡꯗꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤ ꯃꯣꯏ 4-5 ꯆꯪꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯣꯡ ꯀꯩꯅꯣ ꯄꯤꯁꯟꯕ ꯑꯗꯒꯤ ꯀꯃꯦꯟꯁꯤ ꯖꯥꯠ ꯄꯤꯁꯟꯕ ꯈꯣꯠꯆꯟꯕ ꯑꯃꯗ ꯄꯨꯂꯞ ꯆꯥꯁꯟꯕ ꯁꯤꯅꯆꯤꯡꯕꯁꯤ ꯇꯦꯛꯅꯤꯛꯁꯦ ꯃꯥ ꯌꯥꯝ ꯍꯩꯌꯦꯕ ꯑꯗꯨꯅ ꯍꯩ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯒ ꯂꯣꯏꯅꯔꯝꯕ ꯃꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯥ ꯃꯨꯟꯅ ꯈꯪꯉꯦꯕ ꯃꯥꯅ ꯀꯔꯤ ꯇꯧꯏ ꯀꯅꯥ ꯀꯩꯗꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤ ꯑꯦꯗꯒꯤꯅ ꯖꯦꯠ ꯐꯥꯎ ꯈꯪꯉꯦꯕ ꯃꯥꯒꯤ ꯈꯣꯡꯐꯝꯁꯤ ꯌꯦꯠꯀꯤ ꯈꯣꯡꯁꯤ ꯂꯦꯡꯉꯛꯑꯒꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯁꯤ ꯈꯜꯂꯕꯅꯤ ꯃꯥꯒꯤ ꯃꯃꯤꯠꯁꯤ나 ꯌꯦꯠꯂꯣꯝꯗ ꯌꯦꯡꯉꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯁꯤꯅꯤ ꯄꯨꯡ ꯀꯌꯥꯗ ꯃꯥ ꯇꯨꯝꯃꯤ ꯄꯨꯡ ꯀꯌꯥꯗ ꯀꯩꯅꯣ ꯇꯧꯏ ꯀꯥꯏꯁꯦ ꯂꯣꯏ ꯆꯤꯟꯐꯥ ꯄꯨꯏꯌꯦꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗꯗꯤ ꯇꯧꯔꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏꯗ ꯇꯧꯔꯛꯑꯒꯗꯤ ꯁꯨꯝ ꯍꯅꯨꯗꯪꯗ ꯆꯣꯞꯄꯗꯣ ꯀꯩ ꯀꯥꯟꯅꯒꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯔꯥꯡꯗꯒꯤ ꯊꯥꯒꯠꯂꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯣꯏꯅ ꯑꯃꯨꯛ ꯃꯨꯊꯠꯈ꯭ꯔꯦ ꯑꯦꯀꯥꯎꯟꯗꯨꯁꯨ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯒꯤ ꯄꯨꯔꯥ ꯃꯨꯊꯠꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯔꯨꯜ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯄꯣꯔꯠ ꯇꯧꯔꯨꯔꯦ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯍꯦꯛ ꯇꯧꯋꯦ ꯇꯥꯕꯗꯒꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯏꯔꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯤꯅꯤꯗ ꯉꯝꯃꯒꯅ ꯅꯁꯥꯅ ꯐꯣꯡꯅ ꯑꯔꯣꯟꯕ ꯀꯩꯅꯣ ꯅꯠꯇꯕꯤꯗ ꯑꯔꯣꯟꯕ ꯃꯤꯔꯣꯠ ꯅꯠꯇꯕꯤꯗ ꯐꯣꯡꯅ ꯏꯌꯣꯕ ꯉꯝꯃꯒꯅ ꯑꯗꯨꯁꯨ ꯅꯠꯇꯕꯤꯗ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯁꯣꯛꯄ ꯌꯥꯕ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯐꯠꯇꯅ ꯉꯥꯡꯉꯒ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯦ ꯁꯤꯅꯤꯗ ꯑꯗ ꯏꯟꯁꯤꯜꯂꯤꯕ ꯑꯍꯟꯗꯨꯒꯤ ꯀꯣꯛꯇꯣ ꯌꯥꯝ ꯊꯤꯅ ꯍꯣꯏ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯒꯤ ꯂꯦꯚꯦꯜꯗ ꯃꯨꯛꯅꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯥꯒꯤ ꯂꯦꯚꯦꯜꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯃꯆꯥꯒꯤ ꯂꯦꯡꯒꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯀꯩꯅꯣꯗ ꯀꯨꯝꯊꯔꯛꯑꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯃꯥꯔ ꯑꯩꯔ ꯆꯥꯎꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯕ ꯃꯥꯕꯨ ꯃꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯣꯏꯅꯗꯤ ꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯦꯚꯦꯜꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯨꯝꯊꯔꯛꯑꯒ ꯋꯥꯔꯤ ꯁꯥꯔꯛꯑꯕꯅꯦꯕ ꯑꯩꯒꯤ ꯂꯦꯚꯦꯜꯗꯨꯗ ꯀꯨꯝꯊꯔꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯃꯥꯁꯤ ꯉꯥꯎꯔꯦ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯦ ꯂꯧꯗꯣꯏꯔꯦꯕ ꯑꯗꯣ ꯑꯩꯕꯨ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯀꯥ ꯅꯠꯇ꯭ꯔꯒ ꯃꯥꯃꯣ ꯇꯥꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯕꯗꯅꯥꯝ ꯄꯤꯔꯦ ꯁꯤ ꯃꯤ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯃꯌꯥꯝ ꯇꯧꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯏꯕꯨꯡꯉꯣ ꯑꯃꯥꯡꯕꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯟꯅꯩꯗꯨꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯟꯗꯨꯒꯤ ꯀꯩꯅꯣꯗ ꯅꯪꯅ ꯀꯨꯝꯊꯔꯒ ꯊꯕꯛ ꯇꯧꯒꯅꯨ ꯌꯥꯝ ꯊꯤꯡꯉꯦ ꯑꯍꯜ ꯂꯃꯟꯅꯗꯤ ꯇꯧꯔꯨꯅꯨ ꯃꯇꯣꯝꯗ ꯉꯥꯎꯔ ꯃꯥꯏ ꯇꯣꯛꯆꯈꯤꯖꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯉꯥꯎꯔꯛꯑꯕꯅꯤꯅ ꯑꯃꯗ ꯑꯃꯃꯨꯛ ꯇꯧꯔꯛꯅꯤ ꯉꯁꯥꯏꯒꯤ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯃꯥꯁꯤ ꯉꯥꯎꯔꯛꯄꯅꯤꯅ ꯇꯨꯝꯐꯝ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯦꯟꯖꯥꯏꯇꯤ ꯂꯥꯛꯑꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯥꯛꯑꯅꯤ ꯇꯨꯝꯕ ꯌꯥꯔꯛꯑꯔꯣꯏ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯒꯦ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯅꯦꯒꯦꯇꯤቭ ꯉꯥꯛ ꯈꯜꯂꯛꯑꯅꯦꯕ ꯅꯦꯒꯦꯇꯤቭꯇꯣ ꯈꯜꯂꯕꯅꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯥꯋꯔꯗꯨꯗꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤ나 ꯃꯥ ꯃꯤꯁ ꯄꯥꯋꯔ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯄꯥꯋꯔꯗꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯗꯨ ꯐꯅꯌꯥꯝ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥ ꯑꯃꯨꯛ ꯃꯥꯒꯤ ꯑꯔꯥꯡ ꯈꯨꯕꯝꯗ ꯍꯟꯖꯤꯟꯒꯗꯧꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯔꯥꯖꯅꯤꯇꯤꯗꯨꯗꯤ ꯇꯧꯕꯤꯔꯨꯅꯨ ꯀꯥꯟꯅꯗꯕꯅꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗꯣ ꯈꯥꯝꯖꯤꯟꯕꯤꯌꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯍꯟꯗꯣ ꯑꯗꯨꯕꯨ ꯑꯍꯟꯗꯣ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯃꯥꯒꯤꯗ ꯂꯩꯕ ꯀꯥꯡꯕꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯥꯕꯁꯤꯡꯅ ꯑꯍꯟꯗꯨꯁꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯑꯍꯟꯗꯨꯁꯨ ꯃꯥꯡꯍꯜꯂꯦ ꯑꯍꯟꯗꯨꯁꯨ ꯉꯥꯎꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒ MLAꯁꯤꯡꯅ ꯌꯥꯝ ꯃꯇꯝꯗꯨꯗ ꯊꯦꯝꯃꯦꯕ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯇꯧꯒꯅꯨ ꯇꯥꯃꯣ ꯁꯤ ꯀꯥꯏꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ CMꯅꯤ ꯑꯩꯅ ꯇꯧꯅꯤ ꯀꯨꯁꯤ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯀꯥꯏꯅ ꯈꯔ ꯃꯥꯁꯦ ꯏꯒꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯗ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯃꯥꯅ ꯏꯒꯣ ꯁꯤꯖꯤꯟꯅꯔꯨꯔꯦꯕ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯒꯣ ꯃꯤꯒꯤ ꯃꯐꯝꯗ ꯏꯒꯣ ꯇꯧꯔꯨꯕꯗꯨꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯒꯣ ꯇꯧꯔꯕ ꯅꯥꯄꯟ ꯇꯧꯔꯕ ꯑꯗꯨꯗꯤ ꯇꯦꯛꯀꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯍꯦꯜꯂꯦ ꯍꯥꯏꯗꯅ ꯈꯟꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯕ ꯃꯥꯅ ꯂꯩꯔꯤꯗꯨꯗꯤ ꯑꯩꯃꯨꯛ ꯇꯣꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯈꯜꯂꯒ ꯃꯐꯝꯗꯨꯗ ꯌꯨꯗꯣ ꯄꯥꯈꯪꯕ ꯈꯣꯏꯔꯝꯖꯔꯒ ꯃꯗꯩꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯀꯥꯟꯗ ꯁꯥꯡꯅ ꯂꯩꯕ ꯐꯪꯕꯩ ꯋꯥꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯥꯍꯩꯗꯕ ꯆꯥꯁꯤꯟꯕ ꯌꯥꯕ ꯖꯒꯥꯁꯨ ꯅꯠꯇꯦꯕ ꯑꯗꯩ ꯇꯧꯍꯣꯏꯗꯕ ꯇꯧꯕ ꯌꯥꯕ ꯖꯒꯥꯁꯨ ꯅꯠꯇꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯔꯛꯄ ꯃꯐꯝ ꯑꯃꯅꯦꯕ
ꯂꯥꯏꯐꯝꯗꯨꯗ ꯅꯠꯇꯕ ꯊꯕꯛ ꯇꯧꯁꯜꯂꯦ ꯂꯥꯏꯐꯝꯗꯨꯒꯤ ꯃꯈꯥꯗ ꯏꯕꯨꯙꯧ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯅꯆꯥ ꯅꯁꯨ ꯑꯣꯏꯅ ꯂꯩꯖꯒꯦ ꯅꯁꯨ ꯑꯣꯏꯅ ꯂꯩꯄꯥꯛ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯥꯏꯇꯥꯅ ꯂꯩꯔꯗꯤ ꯐꯗꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯗꯤ ꯄꯪꯇꯧ ꯇꯧꯁꯜꯂꯦ ꯂꯩꯄꯥꯛꯀꯤ ꯀꯩꯅꯣꯗꯨꯗ ꯇꯧꯍꯩꯕꯁꯨ ꯈꯪꯗꯦ ꯇꯧꯍꯩꯗꯕꯁꯨ ꯈꯪꯗꯦ ꯆꯍꯤꯗꯕ ꯄꯣꯠ ꯆꯥꯁꯜꯂꯦ ꯑꯗꯨꯅꯗꯤ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯥꯡꯅꯅꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯍꯩꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯣꯏ ꯃꯨꯊꯠꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯄ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯗꯒꯤ ꯃꯤꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯍꯩꯔꯣꯛꯇ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯀꯀꯥ ꯇꯣꯇꯣ ꯁꯅꯥꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯑꯣꯏꯍꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯔꯦ ꯃꯤꯒꯤ ꯍꯩꯔꯣꯛꯇ ꯂꯩꯖꯕ ꯀꯔꯤꯝꯇ ꯃꯣꯕꯥꯏꯜ ꯃꯦꯠꯄꯐꯥꯎ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯌꯥꯝ ꯁꯤꯝꯄꯜ ꯂꯥꯏꯐ ꯑꯣꯏꯅ ꯂꯩꯕ ꯃꯤꯅꯦ ꯃꯌꯥꯝꯅꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯃꯌꯥꯝꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯕ ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯂꯥꯏꯐ ꯑꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯣꯏꯊꯤ ꯊꯤ ꯀꯥꯟꯗꯗꯤ ꯃꯥ ꯃꯁꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯏꯉꯛ ꯉꯛꯑꯦ ꯃꯉꯣꯟꯗ ꯍꯪꯉꯨꯕꯗꯗꯤ ꯑꯗꯣ ꯃꯤꯒꯤ ꯐꯣꯇꯣ ꯑꯃ ꯍꯥꯞꯆꯜꯂꯒ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯅꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯏꯕ ꯑꯃꯒ ꯑꯃꯒ ꯈꯟꯅꯅꯅꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯍꯥꯠꯇꯣꯛꯅꯅꯕ ꯐꯨꯅꯍꯟꯅꯅꯕ ꯏꯔꯥꯡ ꯊꯣꯛꯅꯕ ꯊꯕꯛꯇꯤ ꯑꯍꯟ ꯏꯕꯨꯡꯉꯣꯟꯗ ꯑꯗꯨꯝ ꯁꯤꯜ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣই ꯅꯨꯡꯁꯤꯅꯁꯤ ꯅꯪ ꯃꯇꯝ ꯈꯔ ꯑꯣꯏꯔꯝꯃꯦ ꯅꯪ ꯑꯃꯨꯛ ꯇꯣꯛꯑꯣ ꯌꯥꯔꯦ ꯂꯩꯄꯥꯛ ꯅꯤꯡꯕ ꯍꯥꯏꯁꯦ ꯅꯪ ꯅꯇꯣꯟ ꯅꯤꯡꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯂꯩꯄꯥꯛ ꯅꯤꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯄꯥꯛ ꯅꯤꯡꯕ ꯅꯠꯇꯦꯕ ꯂꯩꯄꯥꯛ ꯅꯤꯡꯕ ꯙꯃꯥꯗꯝ ꯂꯩꯌꯦꯕ ꯍꯥꯏꯗꯣꯛꯇꯕ ꯐꯣꯡꯅ ꯅꯤꯡꯕ ꯈꯛꯇꯅ ꯂꯩꯄꯥꯛ ꯅꯤꯡꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯗꯤ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯔꯥꯖꯅꯤꯇꯤꯗꯨꯗꯤ ꯑꯉꯥꯡ ꯃꯁꯦꯟ ꯑꯩꯈꯣꯏ ꯇꯧꯅꯖꯒꯦꯕ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯀꯨꯝꯊꯔꯛꯑꯒ ꯑꯗꯣꯝꯅ ꯔꯥꯖꯅꯤꯇꯤ ꯇꯧꯔꯛꯄꯗꯣ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄꯗꯣ ꯃꯗꯨꯗ ꯃꯥꯡꯖꯔꯤꯁꯦ ꯑꯩ ꯅꯠꯇꯦꯕ ꯑꯗꯣꯝꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯒꯤꯗꯃꯛꯇ ꯃꯊꯛ ꯊꯣꯡꯕ ꯗꯦꯜꯂꯤ ꯌꯧꯅꯔꯀꯥꯟꯗ ꯆꯦ ꯊꯥꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯅꯣꯕ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯑꯗ ꯃꯤ ꯈꯟꯅꯍꯜꯂꯒ ꯃꯤ ꯑꯃꯒ ꯑꯃꯒ ꯆꯤꯈꯥꯏꯅꯍꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯦ ꯁꯤꯅꯤꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯀꯣꯛꯇꯣ ꯑꯗꯨꯅꯅꯦꯕ ꯁꯨꯝ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯡ ꯌꯥꯟꯁꯤꯟꯖꯔꯤꯗꯣ ꯑꯍꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯍꯟ ꯏꯕꯨꯡꯉꯣ ꯌꯥꯝ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕꯁꯤꯡꯗꯨꯅ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯉꯒ ꯆꯠꯈꯤꯕꯗꯒꯤ ꯄꯨꯔꯥ ꯅꯥꯄꯟꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ ꯑꯍꯪꯀꯥꯔ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯅꯤ ꯏꯙꯧ ꯄꯥꯈꯪꯕꯅ ꯃꯉꯛꯁꯝ ꯂꯥꯛꯇꯅ ꯏꯂꯩꯗꯣ ꯑꯇꯩꯗꯗꯤ ꯄꯪꯇꯧ ꯇꯧꯔꯨꯆꯣ ꯏꯙꯧ ꯄꯥꯈꯪꯕꯗꯗꯤ ꯐꯥꯒꯤ ꯇꯧꯔꯨꯅꯨ ꯑꯗꯨꯗꯤ ꯏꯙꯧ ꯄꯥꯈꯪꯕ ꯃꯁꯥꯃꯛꯅ ꯃꯗ ꯍꯤꯔꯤ ꯀꯣꯟꯗꯅ ꯂꯩꯈꯤꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯗꯨꯗꯗꯤ ꯍꯦ ꯇꯣꯡꯕꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯛꯑꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯃꯉꯥꯏꯔꯦ ꯑꯍꯪꯀꯥꯔ ꯇꯧꯕ ꯑꯩ ꯃꯉꯥꯏꯔꯦ ꯄꯥꯋꯔ ꯄꯥꯏꯕ ꯑꯩꯅ ꯀꯨꯁꯤ ꯇꯧꯕ ꯉꯝꯃꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯒꯤ ꯊꯛꯇ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯂꯣꯏ ꯇꯧꯔꯦ IAS ꯑꯣꯏꯒꯦꯔꯥ MPS ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯟꯅꯕ ꯉꯝꯃꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯌꯥꯝ ꯑꯄꯪꯕ ꯋꯥꯈꯜ ꯇꯧꯕꯤꯒꯅꯨ ꯁꯤꯡꯕꯤꯌꯨ ꯁꯤꯡ ꯈꯔ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯍꯛꯆꯥꯡ ꯁꯣꯛꯅꯅꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕꯤꯒꯅꯨ ꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯈꯨꯠ パꯏꯔꯒ ꯑꯩꯒꯤ ꯃꯤ ꯑꯗꯨ ꯂꯩꯔꯤꯅ ꯁꯨꯝ ꯄꯥꯔꯒ ꯅꯣꯡꯉꯥꯟ ꯇꯥꯕ ꯇꯧ ꯂꯩꯕꯗꯨꯗꯤ ꯀꯥꯟꯗꯦꯕ ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯤꯡ ꯑꯣꯏꯅꯗꯤ ꯄꯟꯅꯤꯡꯗꯦ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯁꯛ ꯈꯪꯗꯕ ꯇꯥꯅꯤ ꯕꯦꯕꯥꯔ ꯀꯥꯏꯕ ꯑꯗꯨꯗꯣ ꯑꯩꯗꯤ ꯀꯥꯏꯅꯤꯡꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯤꯡꯗꯤ ꯄꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯈꯔ ꯁꯤꯡꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯁꯤꯡꯗꯣ ꯆꯉꯥꯡꯗ ꯁꯤꯡ ꯈꯔ ꯍꯥꯞꯄ ꯆꯥꯕꯤꯌꯣ ꯁꯤꯡꯒꯠꯅꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯥꯋꯔꯁꯦ ꯁꯨꯝ ꯄꯥꯏꯔꯝꯕꯗꯒꯤꯅꯦ ꯁꯨꯡꯄꯥꯏꯔꯛꯇꯕ ꯍꯥꯏꯁꯦ ꯃꯤꯁꯦ ꯉꯥꯎꯕꯅꯦ ꯑꯩ ꯑꯣꯏꯔꯁꯨ ꯉꯥꯎꯅꯦꯕ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯑꯍꯟꯅ ꯉꯥꯎꯔꯤꯗோ ꯑꯗꯨ ꯇꯞ ꯐꯔꯛꯀꯅꯤ ꯑꯍꯟ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯈꯥꯡꯁꯤ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯅꯍꯥꯛꯅꯅꯦ ꯊꯨꯒꯥꯏꯅꯕ ꯑꯃꯒ ꯑꯃꯒ ꯍꯥꯠꯇꯣꯛꯅꯍꯟꯅꯕ ꯍꯣꯠꯅꯍꯜꯂꯁꯨ ꯑꯃꯒ ꯑꯃꯒ ꯇꯧꯅꯕ ꯍꯣꯠꯅꯔꯁꯨꯅꯦ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏꯕ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦꯕ ꯃꯇꯝꯗꯨ ꯂꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯃꯇꯝꯗꯨ ꯂꯣꯏꯇꯥꯔꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯖꯒꯗꯕꯅꯦꯕ ꯑꯩꯁꯦ ꯁꯣꯏꯔꯦ ꯅꯪ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯔꯣꯏꯗꯕꯅꯤ ꯑꯍꯟꯗ ꯃꯗꯨꯃ ꯑꯩ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯖꯔꯤ ꯑꯗꯣ ꯑꯍꯟ ꯏꯕꯨꯡꯉꯣꯅ ꯇꯧꯒꯗꯕꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏ ꯄꯥꯟꯒꯗꯕꯅꯤ ꯑꯩꯅ ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯂꯣꯏ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯌꯥꯒꯗꯕꯅꯤ ꯌꯥꯗꯕ ꯃꯤꯗꯣ ꯂꯣꯏ ꯐꯨꯒꯥꯏꯒꯗꯕꯅꯤ ꯌꯥꯗꯕ ꯃꯤꯗꯣ ꯖꯦꯜ ꯊꯝꯒꯗꯕꯅꯤ ꯌꯥꯗꯕ ꯃꯤꯗꯣ ꯐꯥꯖꯤꯜꯂ ꯊꯝꯒꯗꯕꯅꯤ NSA ꯄꯥꯟꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯕ ꯐ꯭रीडम ऑफ स्पीच है कनामतना थिंब ngमोयबा
ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯦꯕ ꯑꯩꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯅꯦꯕ ꯉꯝꯃꯒꯅ ꯑꯩ ꯐꯥꯎ ꯂꯥꯎꯕ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯅꯍꯥꯛꯅ ꯑꯩ ꯐꯥꯗꯣꯏꯅꯣꯕ ꯅꯍꯥꯛꯅ ꯁꯛꯇꯤ ꯂꯩꯔꯤꯉꯩ ꯅꯍꯥꯛꯀꯤ ꯍꯨꯏꯁꯤꯡꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯍꯥꯏꯔꯤꯈꯩ ꯆꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯄ ꯉꯁꯥꯏꯒꯤ ꯄ꯭ꯔꯃꯣꯁꯟ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯃꯄꯨꯅ ꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯐꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯥꯋꯔꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪ ꯅꯥꯇꯣꯟꯇ ꯑꯗꯨꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯅꯦꯕ ꯑꯗꯨ ꯀꯩꯗꯧꯅꯅꯤ ꯅꯁꯥ ꯁꯣꯛꯅꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯈꯣ ꯁꯥꯡꯅ ꯂꯩꯕꯤꯈꯣ ꯅꯁꯥ ꯅꯥꯇꯣꯟꯗ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯒ ꯅꯪ ꯀꯣꯛ ꯂꯩꯈꯠꯂꯛꯀꯅꯤ ꯀꯩ ꯀꯥꯟꯅꯒꯦꯕ ꯑꯗꯣ ꯑꯍꯟ ꯏꯑꯣꯏ ꯑꯣꯏꯒꯦ ꯏꯀꯥꯏꯗ꯭ꯔꯣ ꯃꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯀꯨꯝꯊꯔꯛꯑꯒ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯗꯨꯕꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯍꯥꯛꯅ ꯍꯧꯔꯛꯏꯈꯩ ꯅꯪꯒꯤ ꯁꯣꯛꯄ ꯁꯨꯝ ꯍꯦꯜꯂꯛꯀꯅꯦꯕ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯅꯍꯥꯛꯅ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕ ꯁꯝꯅ ꯍꯥꯏꯔ ꯃꯇꯝꯗ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯅꯨꯡꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕ ꯂꯣꯏ ꯄꯨꯊꯣꯔꯛꯀꯅꯦꯕ ꯑꯗꯨ ꯄꯨꯊꯣꯔꯛ ꯀꯩ ꯇꯥꯅꯤ ꯅꯣꯡꯊꯛꯇ ꯇꯤꯟꯁꯤꯀꯠꯂ ꯃꯥꯏꯗ ꯇꯥꯏꯗ ꯇꯥꯅꯦꯕ ꯑꯩꯉꯣꯟꯗꯗꯤ ꯍꯧꯔꯛꯀꯅꯣꯕ ꯑꯩꯉꯣꯟꯗ ꯍꯧꯔꯛꯏꯈꯩ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯔꯛ ꯇꯥꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕꯁꯤꯡꯅ ꯑꯍꯟꯁꯤ ꯁꯦꯟꯅꯕꯤꯌꯨ ꯑꯍꯟꯁꯤ ꯑꯔꯦꯝꯕꯗ ꯃꯤꯃꯥꯡ ꯊꯣꯛꯀꯗꯣꯔꯦ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯄꯨꯊꯣꯛꯅꯔꯛꯑꯗꯤ ꯁꯂꯥꯛ ꯁꯥꯅꯦꯕ ꯄꯨꯡ ꯀꯌꯥꯗ ꯀꯩꯗꯧꯕ ꯄꯨꯡ ꯀꯌꯥꯗ ꯀꯅꯥ ꯎꯅꯕ ꯄꯨꯡ ꯀꯌꯥꯗ ꯀꯔꯤ ꯇꯧꯕ ꯄꯨꯡ ꯀꯌꯥꯗ ꯃꯌꯥꯝ ꯉꯥꯛꯑꯒ ꯀꯩ ꯇꯧꯍꯟꯕ ꯂꯣꯏ ꯑꯩꯈꯣই ꯑꯗꯨ ꯀꯩꯀꯥꯟꯗꯣꯏꯅꯣꯕ ꯑꯩꯕꯨꯗꯤ ꯑꯉꯥꯡꯅꯤ ꯐꯔꯦꯅꯦ ꯑꯉꯥꯡ ꯑꯩꯗꯤ ꯀꯩꯁꯨ ꯆꯍꯤ ꯌꯦꯡꯅꯕꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯒꯤꯗꯤ ꯁꯦꯝꯗꯣꯛꯅꯕꯒꯤ ꯃꯇꯝ ꯑꯃ ꯂꯩꯖꯔꯤꯕ ꯑꯗꯣꯝꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯋꯥꯌꯦꯜ ꯆꯨꯛꯂꯤ ꯄꯥꯏꯔꯝꯃꯕ ꯃꯤꯅꯦꯕ ꯋꯥꯌꯦꯜ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯑꯗꯣꯝꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯆꯦꯟꯕ ꯌꯥꯒꯗ꯭ꯔꯅꯦ ꯄ꯭ꯔꯨꯞ ꯌꯥꯎꯅ ꯄꯨꯊꯣꯔꯛꯑꯗꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯁꯨ ꯑꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯃꯤꯅꯦ ꯈꯜꯂꯝꯕ ꯃꯌꯥꯝꯗꯨꯅ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝꯁꯤꯗꯤ ꯅꯍꯥꯛꯅ ꯊꯥꯖꯔꯝꯕ ꯃꯤ ꯉꯥꯛꯇꯅꯅꯦꯕ ꯑꯩꯈꯣꯏꯗ ꯄꯤꯔꯛꯏꯕ ꯁꯣꯔꯁ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯗꯨ ꯇꯧ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦ ꯉꯁꯤꯃꯛꯇꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯀꯔꯤꯝ ꯌꯥꯎꯖꯗꯦ ꯃꯣꯏꯅ ꯇꯧ ꯍꯥꯏꯕꯗ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯖꯒꯦ ꯈꯣꯠꯆꯒꯦ ꯂꯥꯛꯑꯦꯕ ꯑꯗꯣ ꯌꯥꯝ ꯋꯥꯠꯂꯤ ꯁꯨꯝ ꯉꯥꯡꯅꯔꯛꯑꯒꯗꯤ ꯅꯪꯗ ꯁꯨꯝ ꯆꯣꯛ ꯇꯥꯛꯀꯅꯤ ꯑꯍꯟꯗꯪꯗ ꯑꯉꯥꯡ ꯑꯣꯜꯂꯛꯀꯅꯦꯕ ꯑꯇꯣꯞꯄ ꯃꯤꯗ ꯇꯧꯕꯤꯌꯣ ꯅꯪꯒꯤ ꯂꯦꯡꯒꯥ ꯆꯥꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯨꯛꯅꯕꯤꯌꯨ ꯑꯉꯥꯡꯗ ꯂꯛꯅꯔꯨꯔꯒ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯤ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯇꯥꯛ ꯑꯃ ꯂꯩꯕꯅꯦ ꯀꯣ ꯑꯗꯨꯅ ꯙꯔꯃꯗ ꯃꯨꯛꯅꯔꯛꯀꯅꯨ ꯙꯔꯃꯗ ꯃꯨꯛꯅꯔꯤꯈꯩ ꯅꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯣꯏꯒꯅꯤ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯙꯔꯃ ꯑꯗꯨꯝ ꯆꯠꯂꯨ ꯑꯩꯁꯨ ꯑꯩꯒꯤ ꯙꯔꯃ ꯑꯗꯨꯝ ꯆꯠꯂꯤ ꯑꯗ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯪꯇꯧ ꯇꯧꯕꯗꯣ ꯌꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯃꯥꯁꯦ ꯉꯥꯎꯔꯦ ꯉꯥꯎꯐꯝꯁꯨ ꯊꯣꯛꯏ ꯉꯁꯥꯏꯒꯤ ꯄꯥꯋꯔꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯞꯇꯅ ꯂꯩꯔꯝꯃꯒ ꯄꯥꯋꯔꯗꯣ ꯂꯩꯔꯛꯇꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯕ ꯃꯤꯗꯣ ꯇꯥꯏꯅꯔꯛꯄꯅꯦꯕ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯗꯧ ꯇꯥꯏꯅꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯗꯧ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯤꯅꯤꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯇꯧꯒꯅꯨ ꯅꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯅꯣꯏꯗꯤ ꯌꯨꯠ ꯉꯥꯛꯇꯅꯤ ꯁꯤ ꯑꯍꯟꯒꯤ ꯊꯕꯛꯅꯤ ꯁꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯩꯁꯨ ꯊꯤꯡꯗ꯭ꯔꯦꯕ ꯇꯧꯁꯜꯂꯨ ꯈꯣꯠꯆꯜꯂꯨ ꯑꯗꯨ ꯇꯧꯁꯜꯂꯨ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯑꯍꯟ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ ꯇꯨꯝꯗ꯭ꯔꯗꯤ ꯃꯤ ꯉꯥꯎꯕꯅꯤ ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯇꯨꯝꯗꯕꯤꯗ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ kaya ꯂꯩꯔꯤꯅ ꯄꯥꯕꯗꯣ ꯄꯥꯕꯤꯔꯨꯔꯅꯨ ꯑꯣꯏꯔꯔꯣꯏ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯂꯣꯏꯔꯦ ꯃꯇꯝ ꯑꯦꯗꯒꯤ ꯖꯦꯠ ꯐꯥꯎ ꯂꯣꯏ ꯌꯦꯡꯉꯕꯅꯤ ꯃꯇꯝ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯗꯣ ꯅꯍꯥꯛꯀꯤ ꯑꯃ ꯂꯩꯔꯤꯕ ꯑꯩ ꯂꯣꯏꯖꯈ꯭ꯔꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯨꯒꯥꯏꯔꯝꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯑꯗꯨꯗꯤ ꯀꯥꯟꯗꯦꯕ ꯕꯤꯖꯦꯄꯤꯗꯤ ꯕꯤꯖꯦꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯐꯅꯌꯥꯝ ꯂꯣꯏꯅ ꯊꯨꯒꯥꯏꯒꯦ ꯈꯜꯂꯁꯨ ꯕꯤꯖꯦꯄꯤꯗꯤ ꯑꯗꯨꯝ ꯕꯤꯖꯦꯄꯤ ꯑꯣꯏꯅ ꯂꯩꯗꯧ ꯂꯩꯔꯦ ꯅꯪꯅ ꯊꯨꯒꯥꯏꯕ ꯉꯝꯕꯩ ꯅꯇꯤꯛꯁꯨ ꯂꯩꯇꯦ ꯅꯍꯥꯛ ꯑꯣꯔꯤꯖꯤꯅꯦꯜ ꯕꯤꯖꯦꯄꯤꯁꯨ ꯅꯠꯇꯦ ꯕꯤꯖꯦꯄꯤꯒꯤ आइडियोलॉजी करीनो खंगुसु नते ग्रास रूट तगी यारपसु नते बीजेपी ने सरकार पादिने मतलब वारक पे यावसु नते नुंगाइरकांदा नारायबकना फबगी इथौगी थौजा लेबगी श्री गोविंद थौजा लेबगी अदु नबाई पाखिबे वानी नहाकुदी बीजेपी याव अइने याम हालमगनी
ꯀꯥꯟꯗꯦ ꯑꯍꯟ ꯏꯕꯨꯡꯉꯣ ꯃꯊꯪꯗꯤ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯃꯌꯥꯝꯗꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯐꯅꯕ ꯈꯣꯠꯅꯕ ꯇꯧ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯧꯕꯤꯌꯨ ꯐꯝ ꯄꯥꯏꯗ꯭ꯔꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯤ ꯐꯝ ꯄꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯁꯣꯟꯅꯍꯟꯕꯁꯦ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯤ ꯒꯥꯟꯙꯤꯖꯤꯁꯤ ꯀꯔꯤꯝ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯉꯁꯤꯐꯥꯎꯗ ꯂꯣꯏ ꯂꯩ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯗꯣ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯤꯡꯁꯤꯡꯅꯗꯦ ꯃꯥꯒꯤ ꯃꯇꯝꯗ ꯂꯥꯛꯑꯀꯥꯟꯗ ꯅꯤꯡꯁꯤꯡꯕ ꯋꯥꯅꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯁꯦ ꯀꯔꯤꯝꯇ ꯄꯣꯁ ꯄꯥꯏꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯗꯦ MLAꯁꯨ ꯑꯣꯏꯔꯝꯗꯦ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯗꯦ ꯕꯠ ꯃꯥꯁꯦ ꯐꯥꯗꯔ ꯑꯣꯐ ꯗ ꯅꯦꯁꯟ ꯑꯩꯅ ꯇꯥꯏꯇꯜ ꯄꯤ ꯉꯁꯤꯐꯥꯎꯒꯤ ꯀꯩꯅꯣꯗ ꯃꯥꯕꯨ ꯀꯥꯎꯕ ꯂꯩꯇꯦ ꯐꯝ ꯄꯥꯏꯕ ꯉꯥꯛꯇꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯆꯤꯟꯗꯅ ꯑꯄꯨꯟꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯕ ꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯅ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯄꯥꯞꯅ ꯇꯥꯟꯈꯤꯕ ꯄꯩꯁꯥꯗꯤ ꯄꯥꯞꯅ ꯆꯠꯀꯅꯤ ꯁꯤꯃꯗꯤ ꯁꯥꯁꯇ꯭ꯔꯅ ꯏꯔꯝꯃꯕꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯃꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯟꯅ ꯇꯥꯟꯈꯤꯕ ꯄꯩꯁꯥ ꯑꯃꯥꯡꯕ ꯄꯩꯁꯥꯗꯤ ꯑꯔꯦꯝꯕꯗ ꯆꯠꯀꯅꯤ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯐꯠꯇꯕ ꯑꯅꯥꯕ ꯂꯥꯛꯀꯅꯤ ꯃꯗꯨꯕꯨ ꯉꯥꯡꯅꯅꯕ ꯃꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯇꯟꯖꯜꯂꯨꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯚꯋꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤꯅꯦꯕ ꯑꯗꯨꯅ ꯄꯥꯋꯔ ꯃꯅꯤ ꯉꯁꯥꯏꯒꯤ ꯄꯥꯋꯔ ꯃꯅꯤ ꯄꯩꯁꯥ ꯄꯥꯡꯒꯜ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨ ꯄꯥꯏꯍꯟꯕꯅꯦꯕ ꯀꯨꯏꯅ ꯄꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦꯕ ꯚꯋꯥꯅ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯧꯁꯟꯈ꯭ꯔꯤꯗꯨꯅꯤ ꯑꯗꯨ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯦꯕ ꯅꯍꯥꯛꯅꯗꯤ ꯃꯤꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯄꯤꯔꯤ ꯅꯍꯥꯛ ꯅꯁꯥ ꯍꯥꯟꯅ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯒꯣꯕ ꯅꯣꯏ ꯑꯗꯨꯝ ꯑꯋꯥꯡꯕ ꯃꯊꯛꯀꯤ ꯂꯥꯟ ꯑꯗꯨꯝ ꯇꯧꯅꯖꯧ ꯑꯩꯒꯨꯝꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯗ ꯃꯨꯛꯅꯔꯛꯀꯅꯨ ꯑꯉꯥꯡ ꯑꯃꯗ ꯀꯩꯅꯣ ꯇꯧꯔꯛꯀꯅꯣꯕ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯗꯣ ꯑꯉꯥꯡꯗ ꯂꯛꯅꯔꯨꯕ ꯏꯀꯥꯏꯕ ꯅꯪꯉꯦꯗꯣ ꯑꯗꯨ ꯇꯥꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯀꯩ ꯀꯥꯟꯅꯒꯦ ꯍꯧꯖꯤꯛ ꯏꯕ ꯌꯥꯕ ꯏꯔꯝꯃꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯇꯤ ꯂꯣꯏ ꯂꯧꯁꯜꯍꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯕꯩ ꯃꯨꯠꯊꯠꯂꯤꯕ ꯄꯨꯂꯤꯁ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯀꯩꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯗꯤ ꯀꯩꯒꯤ ꯃꯨꯠꯊꯠꯂꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯑꯩ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯦꯅꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯦꯟꯇꯔꯗ ꯂꯣꯏꯅ ꯆꯦ ꯊꯥꯏꯌꯦꯕ